ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯂꯤ ꯊꯛꯂꯤꯕ ꯆꯥꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯂꯩꯔꯤꯕ ꯈꯕꯔꯗꯨ ꯂꯧꯈꯠꯇꯨꯅ ꯑꯃꯨꯛ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯅꯣꯛꯇꯨ ꯁꯦꯝꯃꯤ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯇꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯏꯅꯦ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯒꯦ ꯈꯟꯕꯅꯤ ꯃꯉꯥꯡꯁꯨ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯏꯆꯥ ꯑꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯏꯄꯥꯅ ꯅꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤꯀꯣ ꯂꯨꯋꯥꯡꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯔꯦꯗꯤꯗ ꯂꯩꯖꯔꯕꯅꯤ ꯃꯪꯂꯦꯝꯅ ꯇꯥꯔꯕ꯭ꯔꯥ ꯃꯤꯗꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯉꯥꯡꯅ ꯑꯩꯁꯨ ꯔꯦꯗꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯃꯥꯅ ꯒꯦꯟꯄꯣꯠꯇꯦꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯪꯂꯦꯝꯅ ꯌꯥꯔꯦ ꯅꯃꯥꯏ ꯃꯅꯥꯛ ꯆꯪꯉꯨꯔꯣ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯃꯉꯥꯡꯁꯨ ꯂꯨꯋꯥꯡꯁꯨ ꯍꯣꯏ ꯈꯨꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯨꯋꯥꯡꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯁꯨ ꯄꯛꯁꯤꯜꯂꯛꯏꯁꯦ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯏ ꯂꯨꯋꯥꯡꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯚꯥꯏ ꯑꯩꯁꯨ ꯌꯥꯎꯗꯣꯏꯁꯤꯕꯣ ꯈꯪꯗꯦꯕ ꯑꯩꯁꯨ ꯀꯤꯔꯤꯔꯕ ꯅꯣꯏ ꯅꯄꯥꯅ ꯆꯥꯏ ꯋꯥꯔꯤꯗ ꯑꯩꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯀꯩꯅꯣ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤꯀꯣ ꯃꯉꯥꯡꯅ ꯑꯩꯅ ꯈꯟꯕꯗ ꯀꯣꯆꯤꯡꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯄꯥꯕꯨꯡꯗ ꯅꯍꯥꯟ ꯔꯤꯚꯤꯖꯟ ꯆꯠꯄꯒꯤ ꯋꯥ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯅꯦ ꯅꯪꯁꯨ ꯌꯥꯎꯔꯛꯏꯗꯣ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩꯒ ꯂꯣꯏꯅꯕꯗ ꯅꯪ ꯀꯩꯁꯨ ꯆꯣꯞꯄ ꯅꯪꯍꯜꯂꯣꯏꯀꯣ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯥ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯆꯤꯟꯈꯤꯕꯅ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯁꯪꯗꯕꯩ ꯊꯣꯔꯛꯇꯦ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯅ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯨꯋꯥꯡꯅ ꯏꯃꯥ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯃꯦꯝꯆꯥꯅ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯆꯠꯂꯣ ꯏꯔꯨꯒ ꯃꯥꯏꯊꯖꯔꯨꯔꯣ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯊꯦꯡꯈꯤꯅꯤ ꯃꯉꯥꯡꯅ ꯌꯥꯝ ꯉꯜꯂꯤ ꯏꯃꯥ ꯂꯨꯋꯥꯡꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯉꯥꯡꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯃꯃꯥꯟꯅꯕꯗꯨꯗ ꯊꯥꯁꯨ ꯊꯥꯖꯔꯣꯏꯗꯕꯗ ꯌꯥꯔꯦ ꯊꯣꯛꯑꯁꯤ ꯂꯥꯎ ꯑꯩ ꯀꯥꯗ ꯉꯥꯛꯇꯪ ꯂꯩꯔꯨꯁꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯆꯥꯛꯈꯨꯝꯗꯩ ꯊꯣꯔꯛꯏ ꯃꯉꯥꯡꯅ ꯚꯥꯏ ꯁ꯭ꯀꯨꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯣ ꯅꯪ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯊꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯇꯤ ꯊꯥꯗ꯭ꯔꯤꯐꯥꯎ ꯀꯥꯏꯗꯅꯣ ꯂꯩꯔꯨꯔꯒꯦ ꯆꯠꯂꯗꯤꯅꯦ ꯄꯨꯟꯅ ꯆꯠꯇꯧꯕꯀꯣ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯟꯅ ꯆꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯣꯠꯁ ꯃꯌꯥꯝꯗꯨꯗꯤ ꯃꯤꯉꯣꯟꯗꯩ ꯋꯥꯏꯕ ꯇꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯁ꯭ꯀꯨꯜꯗꯨ ꯂꯦꯞꯄꯨꯔꯅꯨꯗꯅ ꯉꯁꯤꯗ ꯅꯠꯇꯦ ꯚꯥꯏ ꯁ꯭ꯀꯨꯜꯁꯦ ꯑꯩ ꯀꯥꯕ ꯇꯜꯂꯤ ꯃꯥꯕꯨ ꯎꯅꯤꯡꯗ꯭ꯔꯦ ꯃꯥꯕꯨ ꯎꯔꯒ ꯊꯃꯣꯏꯁꯦ ꯃꯩꯆꯥ ꯍꯦꯟꯒꯠꯂꯛꯅꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯟꯖꯥꯕꯨ ꯆꯥꯔꯦ ꯁ꯭ꯀꯨꯜ ꯆꯪꯗꯕꯤꯗ ꯁꯦꯟꯗ꯭ꯔꯥꯗ ꯀꯥꯞꯊꯔꯨꯔꯁꯤ ꯍꯋꯥ ꯆꯥꯕ ꯑꯣꯏꯅ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯁ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯛꯄꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯄꯨꯡ ꯊꯦꯡꯈꯤꯅꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯪꯈꯤꯁꯤ ꯑꯝꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯪꯂꯦꯝꯅ ꯅꯣꯏꯒꯤ ꯔꯤꯚꯤꯖꯟ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏꯅ ꯆꯠꯅꯤꯡꯕ ꯑꯣꯖꯥ ꯂꯩꯕ꯭ꯔꯣ ꯍꯥꯟꯅꯒꯤ ꯑꯣꯖꯥꯗꯨꯗ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯃꯉꯥꯡꯅ ꯄꯥꯕꯨꯡ ꯍꯥꯟꯅ ꯑꯣꯖꯥꯗꯨꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯂꯨꯋꯥꯡꯒꯁꯨ ꯇꯥꯟꯅꯔꯕꯅꯤ ꯑꯗꯣ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯅꯔꯒ ꯂꯨꯋꯥꯡ ꯏꯕꯥꯅꯤꯒꯤ ꯇꯣꯉꯥꯟꯅ ꯀꯣꯆꯤꯡ ꯇꯧꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯣꯏꯅꯦ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯕꯤꯔꯒꯦ ꯂꯨꯋꯥꯡ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯄꯥꯕꯨꯡ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯅꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯑ ꯍꯥꯏꯔꯛꯏ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯃꯦꯝꯆꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯒꯅꯨ ꯏꯕꯨꯡꯉꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯇꯅꯤ ꯀꯔꯤ ꯇꯥꯛꯂꯤꯕ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯃꯠꯇ ꯆꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯀꯣꯛꯇ ꯋꯥꯈꯜꯒꯤ ꯈꯦꯠꯅꯕ ꯈꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯧꯔꯤ ꯆꯤꯡꯅꯔꯤ ꯍꯛꯆꯥꯡꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯐꯝꯂꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯊꯤꯜ ꯑꯅꯤꯁꯤꯅ ꯋꯥꯈꯜꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯦ ꯀꯔꯝꯕ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯇꯦꯡꯊꯥꯔꯤꯕꯅꯣ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯣꯏꯁꯨ ꯍꯪꯅꯤꯡꯗꯕ꯭ꯔꯅꯤ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯊꯃꯣꯏꯗꯨꯒꯤ ꯑꯄꯥꯝꯕꯅ ꯅꯥꯊꯩꯈꯤꯕꯗ ꯅꯤꯡꯕ ꯀꯥꯏꯒꯗꯧꯔꯤꯕ ꯊꯃꯣꯏꯗꯨꯗ ꯑꯣꯏꯍꯧꯒꯗꯕ ꯁꯛꯇꯝ ꯑꯗꯣ ꯁꯥꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕ ꯉꯝꯅꯔꯝꯂꯕꯗꯤ
ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯔꯝꯂꯣꯏꯗ꯭ꯔꯥ? ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯤꯟꯅꯅꯣ ꯅꯨꯡꯁꯤꯕꯒꯤ ꯂꯩꯌꯣꯟꯅꯨꯡꯗ ꯆꯪꯂꯒ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯁꯟꯗꯣꯛꯍꯜꯂꯤꯕ? ꯅꯨꯡꯁꯤꯕꯕꯨ ꯀꯔꯥꯝ ꯆꯥꯎꯅ ꯈꯣꯞꯆꯤꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯄꯥꯝꯕ ꯈꯟꯅꯔꯤꯕ? ꯈꯠꯇꯣꯛꯄꯤꯗꯨꯅ ꯂꯪꯊꯣꯛꯄꯤꯒꯗꯕꯒꯤ ꯁꯔꯨꯛ ꯈꯣꯞꯆꯤꯟꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯐꯖꯅ ꯈꯜꯍꯧꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ? ꯁ꯭ꯀꯨꯜ ꯁꯨꯇꯤꯒꯤ ꯕꯦꯜ ꯌꯩꯔꯛꯄꯗ ꯀ꯭ꯂꯥꯁꯇ ꯐꯝꯂꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯃꯌꯥꯝꯁꯨ ꯃꯔꯤ ꯊꯣꯛꯅꯈꯤ꯫ ꯃꯔꯛꯇꯨꯗ ꯋꯥꯈꯜꯒꯤ ꯆꯐꯨꯗꯨ ꯄꯨꯔꯒ ꯁ꯭ꯋꯤꯇꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯔꯛꯄꯗ ꯒꯦꯠ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯅꯤꯜꯅ ꯁ꯭ꯋꯤꯇꯤꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯑꯅꯤꯜꯕꯨ ꯎꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯁꯨꯇꯤ ꯊꯥꯕ ꯉꯥꯏꯕꯗꯅꯦ ꯑꯩꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯁ꯭ꯋꯤꯇꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯥꯏꯊꯣꯡꯗ ꯋꯥꯕꯒꯤ ꯁꯛꯇꯝ ꯆꯦꯜꯂꯤ꯫ ꯑꯅꯤꯜꯒꯤ ꯋꯥꯈꯜꯗ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯌꯥꯎꯔꯨꯕꯒꯤ ꯆꯣꯛꯊꯕꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯈꯜꯂꯤ꯫ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ꯫ ꯇꯦꯛꯈꯠꯅꯕ ꯑꯏꯪꯕ ꯑꯃ ꯊꯛꯎ ꯂꯥꯎ꯫ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯗꯗꯥ? ꯃꯤ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯃꯕꯨꯡ ꯑꯣꯏꯔꯕꯣꯏ ꯈꯟꯖꯁꯅꯤ ꯉꯁꯤ ꯅꯣꯡꯃꯈꯛ ꯂꯥꯛꯄꯁꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ, ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ꯫ ꯁ꯭ꯋꯤꯇꯤꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ, ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯅꯤꯜꯁꯨ ꯁ꯭ꯋꯤꯇꯤꯕꯨ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯅꯤꯜꯁꯨ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯠꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯄꯨꯔꯤ꯫ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯊꯕꯛꯇꯤ ꯊꯣꯏꯗꯣꯛꯅ ꯀꯣꯝꯕ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯍꯦꯛ ꯁꯪꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤꯕꯨ ꯁꯦꯟꯅꯖꯕꯁꯤꯅꯤ꯫ ꯃꯥꯒꯤ ꯊꯣꯏꯗꯣꯛꯅ ꯆꯤꯟꯖꯕ ꯃꯇꯧꯗ ꯁ꯭ꯋꯤꯇꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯅꯖꯕ ꯐꯪꯖꯗꯦ꯫ ꯃꯗꯨꯃꯛꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯁ꯭ꯋꯤꯇꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠ ꯍꯥꯏꯔꯦꯗꯅ, ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯣ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯔꯤ꯫ ꯃꯪꯂꯥꯟꯅ ꯇꯥꯏꯕꯪ ꯑꯣꯜꯂꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯁ꯭ꯋꯤꯇꯤꯅ ꯂꯦꯞꯂꯔꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯪꯂꯥꯟꯒꯤ ꯆꯐꯨ ꯀꯥꯏꯔꯤ꯫ ꯔꯤꯡꯇꯣꯟꯒꯤ ꯃꯈꯣꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯃꯪꯂꯥꯟꯗꯒꯤ ꯕꯤꯗꯥꯏ ꯄꯤꯔꯛꯂꯤ꯫ ꯃꯔꯨꯞ ꯑꯃꯅ, ꯚꯥꯏ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯄꯥꯎ ꯑꯃ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯚꯥꯏ꯫ ꯅꯣꯏ ꯁꯥꯏꯗꯣ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯁ꯭ꯋꯤꯇꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯃꯥꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯑꯃꯒ ꯃꯔꯤ ꯂꯩꯅ ꯃꯥꯜꯂꯤ꯫ ꯑꯩ ꯃꯗꯨ ꯊꯥꯖꯗꯦꯗ ꯚꯥꯏ꯫ ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯪ ꯀꯨꯞꯅ ꯊꯤꯖꯧꯀꯣ ꯚꯥꯏ꯫ ꯅꯪꯗꯤ ꯊꯕꯛ ꯆꯤꯜꯂꯤꯅꯦꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯎꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯋꯥꯍꯩꯁꯤꯅ ꯅꯥꯀꯣꯡꯒꯤ ꯑꯍꯣꯕꯗꯨ ꯐꯨꯟꯖꯤꯟꯈꯤꯕꯗꯧꯅ ꯇꯧꯔꯤ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩ ꯊꯤꯈꯤꯅꯤ, ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕ꯫ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯅꯤꯜꯒꯤ ꯃꯁꯥ ꯄꯨꯝꯕ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯁ꯭ꯋꯤꯇꯤꯕꯨꯗꯤ ꯃꯍꯥꯛꯅ ꯊꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯃꯗꯨꯗꯤ ꯁ꯭ꯋꯤꯇꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯁ꯭ꯋꯤꯇꯤꯒ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯦ꯫ ꯁ꯭ꯋꯤꯇꯤꯁꯨ ꯀꯥꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤ꯫ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯁꯨ ꯂꯥꯛꯅꯗꯨꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤꯗꯤ ꯁꯦꯠꯇ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯉꯥꯡꯗꯨ ꯒꯥꯔꯤ ꯌꯥꯗꯕꯒꯤ ꯋꯥꯛꯁꯣꯞꯇ ꯒꯥꯔꯤ ꯊꯅꯝꯂꯒ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯏ꯫ ꯃꯉꯥꯡ ꯁꯅꯥ꯫ ꯃꯉꯥꯡ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁ꯭ꯋꯤꯇꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯣ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ, ꯀꯩꯒꯨꯝꯕ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦꯅ ꯈꯟꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯩ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯂꯩꯔꯤꯒꯦ? ꯃꯈꯥ ꯁꯝꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯉꯥꯡ ꯆꯤꯝꯕꯥꯜꯗꯤ ꯂꯦꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯩꯕꯨ ꯑꯃꯨꯛ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯒꯅꯨ ꯄ꯭ꯂꯤꯖ꯫
nahan aina chairubagidamak ngasi nangi thamoina honglamlaba maduna adum takchare nangna ibu nungsiba natte haibase asauba magaloinana munna yenglaga Sweetie gi masado pairaga mamai anido suki matik naksinaki mit anido lauthoklaga mitjani aduga khonjal pikthana hairi aina nangmu nungsiba aiba hen wayam ngahangano maduna nangi kanabasu leigani kanana thamoi singba kanana kanabu nungshiriba haibasu ai loina khangmani aduga nangna khanggadabadi aidi lawnam haiti nangbu thamoi sena nungsijakibani aiba nungsiba gira ngasi nangna chenge khaliba ai kari asoiba leiki ai lanfamda kiduna chenggadaba natti adubu migi maranbu namduna mullaga lauduna faaba sakpadudi aidi pamde mari makhong sanadaba wariduda aibu michelo henbadi yaroi huran mina kaidondu hurale khak haidabani aduga aibu waya makhasu tahangano nangi apamado naningtamna sasakho aingonda mairalamgano maisalangboy pamde nangi se aibu nungsidre hasira atiyada thokliba thasado aigi amuk oigi khaludre mahakti thabalda ngausaba nongin mahaktagini aidi nongin gi mapokta pokludabana adumak mai chakse khanglaga lehorage nangningai tawrano aingonda su kai hobirano thasadi nongin mahaktagi oina lengdana leibiyo aidi nonggobi chekladuni magi su thamoida leiramba pendaba pumnamakto tanja fangbana loina phongdoklami Sweetie di mangangi wakhal kanglon khangba ngamlamde mangang suwa makha tadre school manung changakle Sweetie su ikui-ikuidana adumang changle manganga Sweetie gana tungdamangda changmirakpaduda luwang sungaklammi mangang magi maruki manang changsilaga phammi kaino amasiga punna changminaraisina amuk hanjinnarabo kaino bai lakpaga wathi horaba natteda bai amasiga tungdamangda changakpadudadi hangmani seta aibu ngaiduna lerammi wari khra sare mana karim hairino aibu warauribra asinidana aisu wa khrade hairammi masagi maral masana khangsinade nupi haiba singsa ai naksinaba kire bai ado horen school hankibada wari sanadu lei koibani kai wari no bai hojik sanabada nungairoi horen sanarase asumna school gi matamsu loikiduna suti thakre manganga luanga su Sweetie su magi mayumda hanakre somda mangang do mayum yauri maphimro hongdui mapa su mai manak changaktun hairi nangi coaching gi do ngangnaramlabani luwangi mapaga su pau phongnare hayengdagi chatpa hogadabani ko asumna hairamlaga thokre mapi hongba loiraga charawan thoklure luwanga sanagadaba wari lei hairakpado ningsinglei amuk su khali kari wari bu oirigaba asumna phone da luwangna kai leirage bai namu ngasai wari im lei haikidaine adui toroini leiramu ngaktang koithose aduga haige hayeng dei coaching su sat pahorani yaine hawa charuse adune me exam su kushila roi sidai di koiba gamta fangaroi leiramu ai laage khathuna lao khara laamna koitharuseba wakhal se santi fangbringe thammi ko bai phone thamna kre mangang wakhal da khalawi kari wari no mana tamduisina yamma gul lehen bi tawi dress lotion maloiraga marup tu lak pangairi sumna gari makhol taraduna mapan da thori ai gari don chalaslau mangangna ado gari koitharusige ekhoi amom do naruse adudi na than chatpana faroidro nangi su chance pibi manida yazere aigidamuktudi asumna gari thoduna lakpana Sony gi thongal yore luwangna mobile du satoklaga call tori call du receive toraga dada yora aba yore noi thongal dagi khitang hendo leire imanabamga ega ithora age ngak leiramo phone do gakthali luwang Sony su thoraklaga luwang leiba dom de lai da chalasilao luwangna kainu kaidunu chatoibo imanabasu yauri adudi kamai tawni ai su hana hayawdre thabam da chakminarusena tawbani mangang da amuk onsillaga hairi dada ngaktang leibiramgira kaisukuro ai luwangna nangsu ngasai na ko hairpa yadro
ꯏꯃꯥꯟꯅꯕꯁꯦ ꯑꯩꯅ ꯀꯣꯏꯔꯨꯁꯦꯅ ꯍꯌꯦꯡꯈꯩꯗꯤ ꯀꯣꯏꯕ ꯐꯪꯂꯔꯣꯏꯅ ꯄꯨꯔꯛꯏꯅꯤ ꯑꯗꯨꯒ ꯚꯥꯏ ꯆꯠꯊꯣꯛꯎꯔꯣꯅꯦ ꯉꯥꯏꯍꯥꯛ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦꯅꯦ ꯁꯨꯝꯅ ꯃꯉꯥꯡꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯤ ꯂꯨꯋꯥꯡꯒ ꯁꯣꯅꯤꯒꯅ ꯆꯠꯈꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ ꯂꯝꯕꯤꯗ ꯂꯦꯞꯂꯤꯉꯩꯗ ꯑꯅꯤꯜꯗꯣ ꯁꯣꯅꯤꯒꯤ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯅ ꯆꯠꯈꯤ ꯃꯉꯥꯡꯅ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯂꯣꯟꯅ ꯐꯣꯇꯣ ꯅꯝꯍꯧꯔꯤ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯛꯏ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯅꯛꯄꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯃꯉꯥꯡ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯣꯏꯅ ꯆꯪꯈꯤ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯏ ꯂꯨꯋꯥꯡꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯔꯦ ꯁꯣꯅꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯥꯟꯖꯥ ꯐꯪꯗꯨꯅ ꯃꯉꯥꯡꯅ ꯐꯣꯇꯣꯗꯨ ꯎꯠꯂꯒ ꯁꯣꯅꯤꯗ ꯍꯪꯂꯛꯏ ꯁꯤ ꯐꯣꯇꯣꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯁꯣꯅꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ ꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯪꯂꯛꯄꯅꯤ ꯁ꯭ꯋꯥꯏꯗꯒꯤꯅꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯗꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯂꯝꯕꯤ ꯆꯠꯄꯗ ꯅꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯁꯤꯟꯅꯨꯀꯣ ꯑꯩꯕꯨꯗꯤ ꯂꯥꯏꯔꯤ ꯅꯪꯅ ꯌꯥꯝ ꯀꯤꯖꯔꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ ꯂꯨꯋꯥꯡꯅ ꯃꯉꯥꯡꯕꯨ ꯃꯌꯨꯝꯗ ꯊꯅꯝꯂꯦ ꯆꯠꯂꯝꯗꯥꯏꯗ ꯃꯉꯥꯡꯅ ꯍꯥꯏꯍꯧꯏ ꯅꯪꯕꯨ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯉꯁꯥꯏꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦ ꯑꯃꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕꯖꯥꯠꯅꯤ ꯌꯥꯔꯦ ꯑꯗꯨꯝꯕ ꯋꯥꯊꯤꯗꯣ ꯇꯧꯔꯅꯨ ꯊꯦꯡꯉꯦꯅ ꯌꯨꯝ ꯍꯜꯂꯧꯔꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯈ꯭ꯔꯒꯦꯀꯣ ꯆꯨꯝꯅ ꯑꯣꯏꯔꯁꯨ ꯃꯇꯝ ꯈꯔ ꯃꯑꯣꯡ ꯌꯦꯡꯊꯣꯛ ꯆꯠꯂꯦ ꯃꯉꯥꯡ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤ ꯅꯨꯄꯤ ꯀꯧꯕꯗꯗꯤ ꯑꯩ ꯄꯦꯟꯖꯔꯦ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯥꯏꯅꯒ ꯑꯦꯛꯖꯥꯝꯒꯤ ꯀꯣꯛ ꯊꯥꯗꯒꯗꯕ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯊꯤ ꯍꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯑꯣꯡꯗ ꯐꯥꯒꯤ ꯇꯧꯅꯤꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯤꯅꯤ ꯃꯉꯥꯡ ꯁꯅꯥꯗꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯖꯈ꯭ꯔꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥ ꯀꯥꯏꯗꯅꯕ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ 12 ꯑꯦꯛꯖꯥꯝꯁꯤꯗ ꯄꯣꯖꯤꯁꯟ ꯌꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯕꯣ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯇꯥꯡꯀꯛꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯅꯁꯨꯅꯤ hiram khudingmakta khoirang khoi saunaba langtaknana leiba ase sina chumli haibamakti natte aduk thazaba yaba wakhalonduni luwang lai paraga leiri school da pirakhiba maths ke assignment do yengli ahang bachena do faktoklaga hanjin hotli answer ta hanba ngamdre tasing mahangna step ama soibadagi taba ngamdabani adubu magi asoibada masana khangba ngamkhidre makhut namana makok hotna khut namaduna bogi chena do haidui kadomdagi no khangde mitmangda chongthorei soni gi ningthi zerabi saktamdo ahang wachebangduda pamuna khanjari bi mahak pu uramada karigi hararoidagi angkana saruraba makokto soni gi wakhalna amok ingthalakle nungsibi magi mayai se kanba jani ko fana wana leiramlasu mabu ningsingba mikupta adumak awaba kauki luwang soni da message thazali chak charabu nungsibi chari nada charamo aidi chadri chak loidri ba haise loibudi loreda ada aina ngak leira chasina chadriba kaigino andute chatho adana assignment maths ki tawramani adudu loiraga chagi tawba answer taw yadre adu kok singawraba chak to chatho aduga mu holo ankado natti nangbu ke doramino aisu poetry baramani haying test lay patho adu aisu chak chatho kige lairik ka pa loiraga wari sanasiko end of Mrs. conversation somda anil gi wakhal leitadre marup na hairam wafamduna ngasai mitmang da ukiba thodok singduga chusinnarakpagum tori mathanda ta form khangdana leiri suiti bu asuki matik saurammi makhut na mobile do pai duna sane pungying lubada mapan makhai taramle anil suiti de phone tori paikhalei tumlabra tumji kadoramino sumang da fami asuk thing lo fo kedori manangde
ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯉꯁꯤꯗꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯈꯪꯗꯦ ꯑꯩꯁꯨ ꯁ꯭ꯋꯤꯇꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤꯔ ꯑꯃꯗꯤ ꯇꯧꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯉꯁꯤꯗꯤ ꯍꯥꯏꯌꯣꯗ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯗꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯄꯥꯝꯕꯁꯤꯅ ꯃꯁꯤꯡ ꯌꯥꯝꯃꯛꯂꯗꯤ ꯀꯝꯗꯧꯕ ꯍꯥ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕ ꯑꯅꯤꯜꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯗꯤ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯈꯔ ꯂꯨꯅ ꯍꯪꯕ ꯃꯥꯜꯂꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯐꯔꯁꯦ ꯑꯗꯣ ꯅꯪꯕꯨ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯗꯅ ꯋꯥꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯇꯨꯝꯃꯨꯔꯒꯦ ꯑꯗꯣ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯑꯝꯇ ꯎꯅꯁꯦ ꯑꯩ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯈꯟꯕ ꯌꯥꯔꯣꯏꯀꯣ ꯃꯤꯗꯧꯅ ꯇꯣꯏꯅ ꯎꯅꯕꯁꯨ ꯅꯠꯇꯅ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦ ꯂꯚ ꯌꯨ ꯑꯁꯨꯝꯅ ꯑꯅꯤꯜ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯁ꯭ꯋꯤꯇꯤꯗꯤ ꯀꯩꯗꯧꯔꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤ ꯐꯤꯜꯝꯒꯤ ꯑꯣꯏꯔꯗꯤ ꯑꯆꯤꯛꯄꯗꯨꯗ ꯏꯁꯩꯒ ꯁꯛꯂꯛꯀꯗꯧꯕꯅꯤ ꯊꯃꯣꯏꯁꯤꯅ ꯋꯥꯔꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯦꯝꯅꯔꯤꯕꯅꯣ ꯃꯤꯒꯤ ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯑꯩꯅ ꯃꯩꯁꯥ ꯐꯪꯉꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨꯔꯥ ꯊꯥꯕꯜ ꯂꯩꯁꯤꯁꯨ ꯉꯁꯤꯗꯤ ꯏꯔꯥꯡ ꯊꯥꯡꯉꯤ ꯁ꯭ꯋꯤꯇꯤꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯊꯥꯕꯜ ꯂꯩꯒꯤ ꯃꯅꯝꯅ ꯁ꯭ꯋꯤꯇꯤꯕꯨꯗꯤ ꯃꯥꯏꯊꯤꯔꯕꯒꯨꯝ ꯁꯣꯟꯊꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯁ꯭ꯋꯤꯇꯤꯅ ꯑꯁꯨꯛ ꯁꯣꯟꯊꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤꯕ ꯑꯃꯨꯛꯁꯨ ꯃꯉꯥꯡꯕꯨ ꯅꯤꯡꯁꯤꯡꯂꯤ ꯑꯃꯔꯣꯝꯗꯁꯨ ꯑꯅꯤꯜꯕꯨ ꯅꯨꯡꯁꯤꯖꯩ ꯃꯉꯥꯡꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯊꯃꯣꯏ ꯑꯅꯤꯗ ꯃꯤꯅꯝꯂꯨꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯩ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯊꯟꯇ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯃꯈꯣꯜ ꯊꯣꯛꯇꯅ ꯑꯩꯍꯥꯛꯁꯦ ꯀꯔꯤ ꯇꯧꯅꯤ ꯑꯃꯔꯣꯝꯗꯅ ꯗꯥ ꯑꯅꯤꯜ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯅꯕꯒꯤ ꯊꯧꯅꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯐ꯭ꯂꯥꯁꯕꯦꯛꯇ ꯁ꯭ꯋꯤꯇꯤ ꯃꯉꯥꯡꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯖꯩ ꯑꯗꯨꯕꯨ ꯀꯛꯊꯠꯂꯛꯏ ꯀꯣꯟꯅ ꯊꯪꯗ ꯃꯦꯁꯦꯖ ꯑꯃꯈꯛ ꯏꯗꯨꯅ ꯊꯥꯈꯤ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯍꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯈꯤ ꯏꯆꯤꯜꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯈꯤ ꯃꯗꯨ ꯈꯛꯇꯒꯤꯗꯃꯛꯂ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯗꯤ ꯅꯪ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯃꯟꯗꯦ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯈꯤꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯇꯣ ꯆꯪꯗꯨꯅ ꯄꯥꯏ ꯃꯦꯁꯦꯖꯀꯤ ꯃꯔꯣꯜꯗꯨꯅ ꯅꯣꯛꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯊꯃꯣꯏꯗ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯛꯇꯨꯅ ꯑꯁꯥꯎꯕꯒꯤ ꯇꯥꯡꯒꯣꯏꯅ ꯃꯉꯥꯡ ꯃꯁꯥꯗꯨ ꯐꯖꯅ ꯂꯩꯕ ꯌꯥꯔꯝꯗꯦ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯁ꯭ꯋꯤꯇꯤꯁꯨ ꯔꯤꯡ ꯆꯠꯄꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ